Manipur Pradesh Congress Committee ki nauna thau puna bakhalakhraba General Secretary MPCC KSS Kennedy, Treasurer MPCC MD Fazur Rahim amadi President DCC Kaksing A Rahman Chesa Babu taram opagi achama thorum ama Block Congress Committee Kaksing na sinduna Kaksing Bazar da leba Congress ki office ta pangthokre taram na opagi thorum aduda President BCC Kaksing M Memcha Kaksing SC ki ex MLA Y Surchandra Vice President Imphal Urban Cooperative Bank ki General Manager Hidang Mayung Megachandra Sharma ki Kaisamthong Laisom Leirakta Leiba Yum ki Gate Tangarang Pung Taret Kamini Nifu Chapa Adwaida hand grenade ama thamlamba thingnare bo madu kanana kari manung ki damak thamlamba no haiba chapchana khangba ngamdri Cookie zone tawa khunsing im nongthakta unauthorized drone amadi Imphal dagi ukrul tamna passenger puriba helicopter name na pairabadi khulai sizinaduna kapthagani haina village volunteer ukrul gamkaina akanba wafam thamlagli VV ukrul gamkaina thadorokpa cherol amagi matung ina haukiba tang 19 amadi 38 da mongkot chefugi lobuk amadi khunja singi yumthakta unauthorized drone sing paiba thengnakhi drone sing adu sikibung sarkafung khundagi ni haiba khangmu ngongki serol asina makha taraduna matungda karigumba kukijo taba khungi area da drone pahelabdi madugi teksa khudimak drone pahelagi ba adugi horokfam oiriba khunaduna pugadabani loinana Imphal dagi ukrul tamna pairiba passenger puba helicopter singna kukijo area ki nongthak sizinaganu tangkhul khungi nongthak lambi sizinana ba haiki natrabadi helicopter adusu khulai sizinaduna kapthagani haina phungdokhi